Ngasi ayuk pung tararom tabada Manipur turelda iruluzagani haina mayumdagi thokiba nupa ama Thiba Khangkhidre haire. Thiba Khangdana lairiba miyo yadude Bishnupur district ke Kumbi police station na konba wangu sandang khongdagi oinam pisak jahiyang khaitaro apokpa laikhidraba oinam babu sahib ni haire. Pawasi file toba matam phawbada lekai miyapna miyo yadu Manipur turel amasung turel asigi mapanda Thiba gi thabak akanba maungda chathare. Thiba Khangdana lairiba oinam pisakna yumdagi thokiba matamda pukiba khudai hakchang sapon amade chapalna chingba potlamsing adude Manipur turelgi mapalda thamlamba miyamna thengnakhe thodok thokpa maduda hauze Kumbi police station ki osina luchingba team ama laktuna mafam maduda oiriba phibam sing yengsinba haukhre. Oinam pisak Thiba aduda mateng pangbinaba Bishnupur district ki DC Puja Elangbamda haizabadage SRDF ki team ama mafam maduda laklagani hainaso pawasana makha tare.